Ngarang New Delhi gi Maharani Bagta si Bagchang oina tadna leiramba Priya Lakshmi gi matangda jab chaba mari makong thidok laga chena basing cherak piyu haina RPI Athawale Manipur State Delhi Youth Wing na mafam adugi Sansan Colony Police Station da ayiba jerol piduna taksin kre RPI Athawale Delhi Youth Wing na misi asi chingnaningai oiba maram na jab chaba investigation chatharaba matungda Mara laiba action lokhatlu haiba jerol yawba jerol pisin kre Jerol pisin ba aduga mari lena Youth Wing asigi working president lamngan ba lasham na phongdorakpada Priya Lakshmi gi misi asi singnaningai oiba maram na misi asigi matangda chap chaba thijanbiu haina party asigi thongmi sing amadi Delhi da laiba lup kayaga kusamnaduna Delhi police ta ngarang dagi taksinduna lakpani masigi makha chatharakpa oina station asigi station house officer SSO unaduna misi asigi investigation asi hena kupna amadi khonglei thuna chathaduna maral laiba miyoi sing athubada cherak pihallu haiba wafam sing taksin lamki haidi lamngan ba lashamna makata na phongdorakpada misi asigi matangda Manipur da laiba miyamna aranba paw kaya social media da sandokliba wafam asi tobigano masinga imung manung amadi miyamda hena chamamnaba ama pokhali Madugi mahutta imung manunggi awabada mateng tongminasi Wings asigi thongmi sing asu misi asiga mari lenena imung manunggi awabada saruk yabaga loinana angamba mateng togani haina phongdorakle ngarang tang 18 April gi diam nungai taba thodo ma Manipur gi ichalama sida unnatural death haitare mafam marang khangdana siraga leiramba sida ngarang dagi khoi RPI Youth Wing amasung Delhi da leibiriba atop lup Singapore police station akan pressure pi duna ai thoiba thodo si yang kupna interrogate tawraga culprit general culprit sing su book tawnaba gi dama ngarang dagi khoi yang kanna chenja songda duna ichal sigi justice pangnaba kan honajari khoi family ga su both financially physically attached pullaga mateng pangjari ngasisu makha ta interrogation du yam progress lainaba akoi amul laksabani ngasisu leptana justice fund bibawa akoi gi party side among Delhi da lebe lup Singapore laga koi makha ta na angang asigi chapchaba justice fund bibawa koi sangsin jagi ga gani aduga koi social media ni platform sing da la na sandopi besi chapchaba report lakti fodi sandopi ganu angang sing sigi khallaga aduga magi family sing sigi khallaga si haja ke